National Road Safety Month SURAKSHA JEEVAN RAKSHA Mari LEINANA Traffic Police Wing na CHATHARAKPA Drive AMADI Awareness Campaign ki SARUK OINA ngasi SAGOLBAND LEIBA First Cry Intellitots Schoolda Traffic Awareness Campaign kam demonstration show ma Pangthokhre Thauramadu Traffic Police Wing ki SP Promise Arambam Mari Suba IRV ki CO RK Saklemba Amadi First Try Intellitots Preschool Management Committee ki Chairman Anand Sapamna Athoiba Mithunglen Singh Oina Saruk Yaki Thauramadu Mari LEINANA SP Promise Arambam na hai Lambi ki accident thokpagi maram asi maru oina lambi da gari thobiriba isel inaw singda traffic rule gi awareness wat padagini traffic rule thugai ba miyoi khara pharaga chalan kakpa khaktana problem asi ki solution purakpa yaroi lambi da thokpa khudong thiba thodok sing asi handhan si hairabadi miyam da traffic rule gi awareness paktak na piba mathau tai tangai fadaba asigi yalga traffic police wing na tongan ma mafam kya da traffic awareness pibagi thabak asi sathabani lambi da gari thobiriba miyoi sing Khakta pikliba amadi inkhalakliba naha singdasu grassroots level dagi hauraga traffic awareness asi piba mathau tai tanglaba miyobi ki punsi asi saksel haudaba mikup amada mangadoribani maram asina gari thoriba singna gari thauba matamda helmet upiyu traffic light jump tawbiganu mayai ka bachinjak sasin thaksin duna gari thawbiganu ka hena yangna gari thawbiganu Gari ke loading weight capacity dagi handok to no overloading to bigano two-wheeler da mi tongsin bigano ngasigi thoram adugi saruk amo oina traffic police na angang singda traffic signal gi matang da demonstration amasu utuna angang singda wakal tahan ke akoina lambi da chali base thawriba thabak chaliba ama tawriba mayam ja koina life ta struggle tawri mayam je kari gino akoi family gi da maktani family kamaina ina ngasigi icha isu kamaina semba kamaina lari tamhanba adu yenga lakpani aduna akoina kogi ima mama pa sing nasu mapanda gari thawa chapa matamda yumda kana le hawi se chumna nusi de beja macha mayam hawi se si khalla ga tobiu rule follow tobiu aduga traffic police na khamaga helmet upte kaina ga chalan ka pada sawbo mayam yawi viral video mayam thokusu yawi si tawi ada tawina but I video haizage mayam da dum si media gi through the student mayam na dum ama haya pada idi constructive criticism men lawje aduna idi dum aduda mayam na praga na haya pada adu kari semdok pa yai agoi traffic police perfect nate agoi ju yam lai room kano improvement tawna adugi mayam gi kano du su aina praja gi grievances mayam su dum yangjagani aduga hekta aina ma kano da haire kano da ai traffic against anang ena haira ga traffic public to jang da su nate lejate ai dum mai ju akoi improve tawna kan hona jari